ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯌꯥꯁꯪꯉꯛꯄꯁꯤꯗ ꯑꯩ ꯀꯣꯏꯗꯨꯕꯣ ꯑꯩ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯩ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯇꯋꯥꯡꯂꯦ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯅꯥꯗꯒꯤꯅꯣ ꯍꯥꯏꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯇꯁꯧ ꯑꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯪ ꯇꯩ ꯍꯥꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯌꯨ ꯑꯩꯅ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇꯦ mayambu ahan maktadi kokno khurumjari channel asina ngasidi Sumang Leela ama tentakna mayamda khudol tamjage karamba Sumang Leela no mayam khangbirabra hauji aina uhanjari base Naharol Khongthang Artist Association mayamna sakthekpi party hadana khangnariba Sumang Leela party asigi handak sahi gi oina nongna puthokchaba Sumang Leela ni Wajamal hariba Sumang Leela ase aduki matik aisu yengjerure yamna nuwaijaba Sumang Leela amani aduga hena nuwaijabadi hariba party sida hauji aina uhanjariba ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯃꯗꯤ ꯑꯆꯧꯕ ꯑꯦꯛ ꯇꯧꯕꯤꯗꯨꯅ ꯂꯤꯂꯥ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯂꯤꯂꯥ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯦꯛ ꯇꯧꯔꯤꯕ ꯀꯌꯥꯁꯦ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯦ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯁꯨꯃꯥꯡꯗ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯒꯤ ꯇꯦꯟꯇꯛꯄ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯌꯥꯁꯪꯉꯛꯄꯁꯤꯗ ꯑꯩ ꯀꯣꯏꯗꯨꯕꯣ ꯑꯩ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯩ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯇꯋꯥꯡꯂꯦ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯅꯥꯗꯒꯤꯅꯣ ꯍꯥꯏꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯇꯁꯧ ꯑꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯪ ꯇꯩ ꯍꯥꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯌꯨ ꯑꯩꯅ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯅꯪꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇꯦ ꯑꯩꯁꯨ ꯄꯥꯕꯨꯡꯒ ꯋꯥ ꯇꯥꯅꯒꯦ ꯄꯥꯕꯨꯡ ꯎꯅꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯏꯕꯅꯤ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯧꯇꯨꯅꯕ ꯑꯗꯨꯕꯨ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯟꯈꯠꯂꯣꯏ ꯃꯔꯥ ꯂꯩꯔꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏ ꯑꯩꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯈꯤꯒꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯍꯤꯡꯈꯤꯒꯅꯤ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯌꯥꯝꯅ ꯀꯠꯂꯛꯆꯕꯅꯤ ꯑꯗꯨꯕꯨ handak mapoksimagidi aigi oina tamlamdrabra haina hi khandaba gamdene tarubi kaigino da thoiba nang handak mapok tamamde haijuba nang wakhalda ayona khanjamengre da thoiba nupa hai basingna ngami haiba matagum tathi tawaina tawbiba kaya amane adugi shumathakta handak Manipur asida iramdam asida human trafficking tawbagi chanabi ama kana lakpa male pabu adubu hojing matamgi miyam singsidi babung pasabu paraba sangubu lerabadi tauning mata tabu ya balam damni pabung baduna akhoi paisa tam da ya damni pabung mane paisa da lai chu da bana khoina paisa da lai chu da bana khoina paisa na punamak tawba ngamni haiba wakhal da madugi wakhal duna lamjing were herga nangi hayang aroiba matamda siramdai gi matamda paisa sing adu kanma ngam gadaw aina tasawga tanaramdana ishage sin mamagi damakta tasaw thamak to nan hauna thau jaruri ne tasaw adok minu silai taba adok tabu mama sakka huran ba migi podya ba mi sum masing wate kai na jite ma nate boyai na kari hural ga haibo kai bu sigida ha kari ba boyai na kari hural ga kar hey ngasi nang mai pagle ne da thoiba nang gi mingna pau cheng sida chauni yauri basibu nang bu udra baro da thoiba jaga sakara dikeno ha jaga dikeno hey ayo ai sir kale ai sir kale lai musuh patho
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯏ ꯑꯩ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯇꯥꯊꯣꯏꯕ ꯀꯔꯤ ꯅꯍꯥꯛꯅ ꯕꯣꯌꯥꯏꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯐꯥꯕ ꯇꯥꯏ ꯅꯪ ꯃꯐꯝ ꯀꯩꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯤꯐꯥꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ